census operation boycott tawkre ngasigi ahing nungthil khaidana ahing nungthil khaidana khongjing chungsilagani haidana ZFD na koigi statement amsu phongdorei masigi matang da su koigi CSO Taramarina hai basigi matang da su koi tang mapan gi kano da gi koi shutdown tawgani habagi kano ma di leirambani adumakpu sida so mu ZFD gi mai kai da gi koi gi kano shutdown tawgi dudi koi hojik si am wana banina wana ribase hena warani haidana haibagi kano dana koi lep khare adumakpu masida ahing nungthil khangdana khongjang jangsilagani hairi adumakpu aja khogi lairiba tongan tongan pressure group si matam gi thoibam leibaki issue sing sida adumak khongjang di sangsali adumakpu haidi taliba pandam sidi phangbada wana dum changba adugi mathakta mo miyam na he hainabada even ahing hai riba khogi 14 CSO gi ahing nongyai dagi 14 CSO gi shutdown tawgani habasi masi tawdibasigi maram sibo amu miyamna he kari haini allegation tawbada har gar tiranga leibasina masi tawdaba oigani ka haibagi allegation phawba tawbadu yawe lebaki phanabasu adum pressure group amo ina miyam gi damakta su dum issue si lengakta pokhatpa adumakpu masida taliba pandam si ahing nungthil khaidana khongjang changsilagani di hairi aduga census ki matang si su masi taraina khanba yaba nati yamna achauba yam sensitive oiba area am khakni sigi matang sida khoi gi lengakna masi irai laina kano tawgiba habasi su oja masi tungda yam kairakningai oibagi machak am khaksu leibanina lengakna su masi yam kana miyeng changpham di thoi adubu miyeng changbagi mahutta dumak tarai na lawbagi mami makhak oja miyamna dum ubase oja sigi matang si kari kamaina oja gi motadi thambibe jangdang tham khwaidigi hojik mangda tariba maruiba kana posak ama haiba taragadi mitop changsilakpagi issue jini haibase ekoi miyamna khangduna leire aduga masigi iroina na masi ekoina yenghodana ekoina SIR natraga ekoina NRC natraga census mayam singa si ekoina sathakpa gi oiba tangi potune ekoina nainari base hoi SIR budi mahak hojik lakador election sigi yenga khara chathagre sigi su ekoina adum kanoni karigumba ekoina apno kupchinne yengi bani maramdi mitop miran sa si masida yaushin dabra daga yaushin khigadra haibagi kana si ekoida dum singnaba leidana hojik chathariba ngang changmari da loishin khiba charak lamya akoi sida su kana voter lakun leibada lak trampan ga something taraka nearly 43,000 gumba koi dismiss tawbagi punna koi even lak amaga something leidana sibo koi mayeng tarakpagi wafamjing adum leiba matamni ko swai si kumna scenario matamni si in the meantime akogi kano 14 loop oiro and then D oiro ko and then other leading CSOs like amuko laiba kokomi ko mayam singa si hojik yamna kupna scenario ba matamni hojiki kano singda maramdi lakadoriba election gi mamangda electoral roll semba matam and then voter mayam electors saiba tare mayam singa si the genuine gama akoina kana oina bo khona hobugi tangai fadaba laiba matang asida ILP in the line permit pi haraga so ILP do yamna effectively work tawriba tawdabra haibna singba khoi gi hek yeng kan da jiri gumba khoi gi ka haitare dima kana mau gumba da kitang dum recorded tawraga ILP su makharom daga leibra ga na mori da ILP leiba la ga ise khoi da dum leidana sum si chauba kano se yamna porous border singa sida ILP se sulai leite na lowi ko sigi kanoni aduna leiriba akogi recent unrest saiba tare Southeast Asia gi manung channa leiriba akogi Myanmar adagi Bangladesh adagi leiriba Assam swai gi akoi bagi woriba ahongba mayam singa sigi haugi
puari sapu ama woina ko aikoi da asauba kanoni akar mitop sangsilakpagi kano reality je aikoi na thengna duna aikoi la abani aikoi na Bangladesh rom dagi na Nepal rom dagi amadi kana sin state of Myanmar dagi sangsil e habasi khangabani khangbadagi so amu kanoni akoi government itself sina miyang iho asi yabaga loina na ngasai mogi kuidriba taki tha ani ahum mari manga gi mamang asi da so dum warep lawra kanda NRC tawna ba tawguna phagani haina recommend tawgi bagi kano jo gi notification and the mayam do khara document laigre ko aduna hayo mayam sing asi gi mitop ki issue se ekoi da angan na matam da koina kano ne dum 1980s ki na 94 gi matam dagi mahiroi sing emsu na kan koi changsela akanda even foreigner issue da PR gi manung da koina yana se yana waron phau da ko inara aga 1951 da bezia weraga mitop sing se kantok na bagi kana se issue lakhi bani aduga follow up action hek tawda ba koi adugum mayam ama yana raga ikoi thabak tawda bagi kana nuai ta ba mayam tugi China sai thing duna ngasi di mitop mian sa se ma ke kya lagi henjelak bagi pot ama ikoi da lairi bini ko yai ma hariba pot asi yamna amuk lusilak li bana mang da tari bana situation kya na census si tawung ngamdra lakpa census na sai tara ko dingi tawduini ko lagi NRC sina ngasai gi kanoni